Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau Kanglaipa punba kholau ge update gi lokhochrake Myanmar Kachin state ki Bamo city da KIA amadi PDF sing military junta gi night vision drone bombing da sikhiba KIA amadi PDF sing ni Congress na matam ama hekta da no confidence motion thangatna ba sem sare ke Megachandra Congress party na matam ama hekta da no confidence motion thangatna ba sem sare haina Manipur Pradesh Congress Committee MPCC ki President MLA Kaisa Megachandra na phongdorakli MLA Kaisa Megachandra na social media da thagalakpa warol amada Brahmantra misal na double engine gi manung da amadi suksoi soitana kaptharagani haiba wafam thamkibaga loinana Congress party na athuba matam ama hekta da no confidence motion thangatna ba sem sare hai Spear Corps gi GOC Lieutenant General Abhijit S. Pendarkarna ngasi Indo-Myanmar border gi sarukta deploy toriba Indian Army amasung Assam Rifles ki unit singa unaduna security situation review tawkre Lieutenant General asigi khongchet manung da Indo-Myanmar border da security gi oina singna ba kaya mayok narakli badugi matang da review tawki Corps Commander asina mafam aduda deploy toriba security force singna kathokpaga loinana thabak toriba sing adugi damakta thagatpa phongdoki loinana security singi marakta ningthina coordination Laina thabak tawduna region aduda santi amasung tangdu leitaba fibam ama puraknaba amasung security gi oiba challenge kaya mayok nariba sing adu chapchana thengnanaba khanganki Corps Commander asigi khongchat asi army gi maikaidagi border management counter insurgency operation amasung border management da hena miyeng thamduna Indo-Myanmar border da security gi commitment ama piriba duga mari leinana ni hairi amarom da parliament da Manipur gi MP Bimol Akoi jamna pikhiba warol amagi matung pakhum piraduna Bharat Lanmi gi Major Digbijoy Singh Rawat na Manipur da Central Security Force sing na lawriba thaudang singi matang da wafam kaya phongdoragli Rawat ki maikaidagi maitege khulai paiba Aramba gi kangbu sing yawba thaudo ama paudam laduna Aramba gi miyoi sing police ki uniform selaga police ki gari da tongduna army ki checkpost lan thoklaga chatpagi thaudok sing yawkhre madu Central Security Force na thingduna han lamdaba yabani maramdi khulai paiba police ki fijol selaga chaliba kangbu asi Kuki ki khul sing da landa ba chatpani asiguma thaudo asina state asida umkhatna bagi chang hengat hanbani hairaduna Rawat ki maikaidagi mahangna phongdokliba wafam asi sawgatpa video amasu thagalakli loinana athubada authority na action lawgadabani hairi Magna makha tarduna Chief Minister gi maikaidagi order kaya pirabasu Central Security Force sing na Chief Minister gi order adu inkide masina taba maitegi khungangda attack torokpa matamda madu bukhud hannaba Manipur Police gi maikaidagi honarakpa matamda Central Armed Force sing na thingbagi thodok sing suthoki masina maram oiraga chahi 65 suraba Indian Constitution asida chawna muknaba thodok sing thoki Rawat ki matung ina Manipur da mathau tawriba Central Force sing amadi local police ki Marakta hena mateng pangladuna amadi pau faunaduna thabak tawminabagi tangai fadaba lei Manipur da tholiba irang asi makha samthaba thingnaba akanba mieng chang tangai fade Kanglup khudingma ki miyoi sing asoi angam thohandaba amadi santi thamnaba honaba haiba asina Manipur da thokliba watok asi loisinabagi khwaidagi maru oiba lambi oigadabani hairi MP Bimon Akoi jamna phongdokhiba wafam PAPPM na condemn tawrakli Inner Manipur Parliamentary Constituency ki MP Dr. Bimol Akoi jamna thasigi ahumda parliament session da phongdokhiba wafam amadi matung tarakpada internally displaced person singa mari leinana phongdokhiba wafam bu People Alliance for Peace and Progress Manipur PAPPM na akan mamong da yaning da phongdokre PAPPM gi president mayang lamam Bobby Mitay na thadorok pacherol aman hai Bimol Akoi jamna parliament session da phongdokhiba wafam sing aranba amadi khudong thiningai oiba wafam khaktana natana mahakpu mikhal da saugatkhiba masamaki Miyambu lawnam namthak tawba misakni MP ama oina integrity amadi credibility leitraba misakni hairi Kuki militant amadi Belly Village volunteer anigi marakta khenaba leitaba amagum Village volunteer bu militia amagum phongdokpaga loinana politician singbu lana uhanaba hotnaba asimakna miyam marakta khoirang khoisawnaba thohanaba achawba maram ama oihale mahakna miyamgi sentiment na mikhalda mai paknaba honakiba adugum Tampaki naha singna kaidawngay da tawkhiba leite Tampaki naha singna political gi khudong chaba lawnaba khulai paikhiba leite Belly Village volunteer singna masagi mayum masagi lambu Kuki militant singi makuttagi ngakthok chanaba honarakhibani haiba wafam phongdorakli Magna parliament da phongdokhiba wafam adumakna Manipur integrity amadi unity ngaknaba hotnariba Tampaki Village volunteer singbu miyamda lana uhankhiba asimakna political social security da achawba singnaba ama ohele Maki wai adumangna mayumakai leitan lanjena duna ngasi fawba leiriba IDP singi awaba kari sukhangde haiba takle adubu lanjena riba sing asina makhoibu volunteer singna kuki gi makuttagi kanbiki haiba
Tasengna khangi adubu laibak thiraba awaba taraba miyoising asibu higher hand haina bimolna changdamna khiba adumakna makhoi awabada mahak saruk yade haiba takle hairi cherol asina makha tarduna bimol gi statement asimakna santi hanjilakna ba honabada khurau thangna ba machak ama ohennaba natana civil society group amadi micham miyambu khoisauna hale amaramda mahaki statement adumakna Kuki militant group singbu aggression ama oina uhanbagi mahud victim ama oina uhalle asigumba narrative asina hingsa gi thodok sing hena thoanba Kuki narco terrorist singbu sogatpa ama oina thokpada natana lamdam asigi nena tahandana ba maram amasu oire pumnama asigi mathakta masama ki miyagi punsi amadi lanthum ngakchana ba honariba belly volunteer singbu demoralize tohalle legally amadi constitutionally oina yengluba matamda su mathong hukta wafam sing phongdokpagidamak mahaki mathakta legal action lokharpham thoi haidi JDU gi MLA manga gi disqualification case speaker gi tribunal da final hearing pangthoktuna judgment reserve tawkhre BJP da yaukhraba Janata Dal United JDU gi MLA manga gi mathakta tharakpa disqualification case ki final hearing asi speaker gi tribunal da chathakhibaga loinana speaker na judgment reserve tawduna thamkhre kumja 2022 gi angan da sarukta pangthokhiba Taraganithoi suba Manipur Legislative Assembly ki general election da JDU gi ticket mai paklaba matung BJP da yaukhraba MLA manga adudi Thangmaiban Kendra gi MLA Kumukcham Joy Kishan Wangkhai Kendra gi MLA Thangjam Arun Kumar Tipaimuk Kendra gi MLA Ngursanglur Sanate Jirbam Kendra gi MLA MD Asapudin amasung Churchanpur Kendra gi MLA LM Khauteni JDU gi ticket mai paklaba BJP da chongsin kiba MLA manga sibu Constitution gi tara suba schedule gi makhada MLA dagi disqualify tawbinaba Manipur Pradesh Congress Committee gi Vice President Harishwar Goswami nam tongan ba case manga speaker gi terminal da file tawrakhibani loinana M Dorendro amasung M Surjit kauba miyoi ani nasu MLA Joy Kisan gi mathakta tongan ba election petition ani file tawkhibani casing asi pusillaga masigi aroiba hearing ngasi speaker gi tribunal da chathaki ngasi gi hearing adu da petition amasung Respondent ki council singi warol tarba matung pifam thokpa while adu speaker na reserve tawduna thamki hearing adu gi matang da petitioner gi council oiriba advocate and Bupenda na paumi sing da phongdokhi bada kumja 2022 da file tawkhiba election petition sing asigi final hearing asi pangthoktuna masigi while speaker na reserve tawduna thamkrabana MLA manga asigi maraibak speaker gi makhuta leire athuba matamda chumba while fangani haibagi thajabasu mahangna phongdokhi